ꯉꯁꯤꯗꯒꯤ ꯆꯍꯤ 13.8 ꯕꯤꯂꯤꯌꯟꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯈꯤ ꯎꯈꯤ ꯇꯥꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯁꯤ ꯄꯣꯛꯂꯛꯈꯤ꯫ ꯆꯍꯤ 13.6 ꯕꯤꯂꯤꯌꯟꯒꯤ ꯃꯃꯥꯡ ꯅꯪ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯍꯣꯝ ꯒꯦꯂꯦꯛꯁꯤ ꯑꯣꯏꯔꯤꯕ ꯃꯤꯜꯀꯤ ꯋꯦ ꯒꯦꯂꯦꯛꯁꯤ ꯁꯦꯝꯂꯛꯈꯤꯕ ꯃꯇꯝꯗꯨꯅꯤ꯫ ꯆꯍꯤ 4.6 ꯕꯤꯂꯤꯌꯟꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯒꯤ ꯄꯣꯛꯐꯝ ꯆꯥꯎꯐꯝ ꯑꯣꯏꯔꯤꯕ ꯆꯥꯅꯅꯕ ꯆꯦꯡ ꯆꯥꯛ ꯊꯛꯅꯅꯕ ꯏꯁꯤꯡꯗ ꯋꯥꯠꯄ ꯄꯥꯗꯕꯤ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟ ꯐꯕꯤ ꯒ꯭ꯔꯍ ꯅꯪ ꯑꯩꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯆꯍꯤ 4.5 ꯕꯤꯂꯤꯌꯟꯒꯤ ꯃꯃꯥꯡ ꯄ꯭ꯔꯤꯊꯤꯕꯤꯁꯤꯕꯨ ꯖꯤꯕ ꯄꯥꯟꯕ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯍꯟꯕꯗ ꯆꯥꯎꯅ ꯇꯦꯡꯕꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯍꯧꯁꯥꯒꯤ ꯎꯄꯒ꯭ꯔꯍ ꯊꯥꯖ ꯁꯦꯝꯂꯛꯈꯤ꯫ ꯆꯍꯤ 4.45 ꯕꯤꯂꯤꯌꯟꯒꯤ ꯃꯃꯥꯡ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯅꯣꯡꯃꯗ ꯄꯨꯡ 8 ꯈꯛꯅ ꯁꯥꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯆꯍꯤ 4.28 ꯕꯤꯂꯤꯌꯟꯒꯤ ꯃꯃꯥꯡ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯆꯜ ꯏꯁꯤꯡꯁꯤ ꯃꯅꯤꯜꯗꯒꯤ ꯃꯍꯤ ꯑꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯆꯍꯤ 3.9 ꯕꯤꯂꯤꯌꯟꯒꯤ ꯃꯃꯥꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯣꯔꯒꯥꯅꯤꯛ ꯂꯥꯏꯐ ꯄꯣꯛꯂꯛꯈꯤ꯫ ꯆꯍꯤ 3.5 ꯕꯤꯂꯤꯌꯟꯒꯤ ꯃꯃꯥꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯁ ꯌꯥꯎꯗꯕ ꯁꯦꯜ ꯑꯃꯈꯛꯇꯅ ꯁꯥꯕ ꯑꯄꯤꯛꯄ ꯖꯤꯕ ꯄꯥꯟꯕꯁꯤꯡ ꯄꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯆꯍꯤ 2.9 ꯕꯤꯂꯤꯌꯟꯒꯤ ꯃꯃꯥꯡ ꯑꯪꯒꯣꯂꯥꯗ ꯎꯟꯅ ꯄꯥꯛ ꯁꯟꯅ ꯀꯨꯞꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯆꯍꯤ 2.5 ꯕꯤꯂꯤꯌꯟꯒꯤ ꯃꯃꯥꯡ ꯃꯍꯥꯁꯥꯒꯔꯁꯤꯡ ꯑꯃꯁꯨꯡ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯣꯜ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯑꯣꯛꯁꯤꯖꯦꯟ ꯐꯪꯕ ꯍꯧꯔꯛꯈꯤ꯫ ꯆꯍꯤ 1.6 ꯕꯤꯂꯤꯌꯟꯒꯤ ꯃꯃꯥꯡ ꯁꯦꯜꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯁ ꯌꯥꯎꯔꯕ ꯑꯄꯤꯛꯄ ꯖꯤꯕ ꯄꯥꯟꯕꯁꯤꯡꯁꯨ ꯄꯣꯛꯂꯛꯈꯤ꯫ ꯆꯍꯤ 510 ꯃꯤꯂꯤꯌꯟꯒꯤ ꯃꯃꯥꯡ ꯃꯍꯥꯁꯥꯒꯔꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡꯗ ꯌꯥꯡꯂꯦꯟ ꯁꯔꯨ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯄꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯆꯍꯤ ꯃꯤꯂꯤꯌꯟ 110ꯒꯤ ꯃꯃꯥꯡ ꯀꯪꯐꯥꯜꯗ ꯍꯧꯕ ꯄꯥꯝꯕꯤ ꯁꯤꯡꯕꯤ ꯑꯃꯁꯨꯡ ꯀꯣꯔꯦꯜ ꯔꯤꯞꯁꯤꯡ ꯄꯣꯛꯂꯛꯈꯤ꯫ ꯆꯍꯤ ꯃꯤꯂꯤꯌꯟ 100ꯒꯤ ꯃꯃꯥꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯑꯍꯥꯟꯕ ꯎꯃꯪ ꯍꯥꯏꯕꯗꯨ ꯂꯩꯔꯛꯈꯤ꯫ ꯆꯍꯤ ꯃꯤꯂꯤꯌꯟ 340ꯒꯤ ꯃꯃꯥꯡ ꯅꯣꯡꯃꯁꯤ ꯄꯨꯡ 12 ꯁꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯆꯍꯤ ꯃꯤꯂꯤꯌꯟ 335ꯒꯤ ꯃꯃꯥꯡ ꯌꯥꯡꯂꯦꯟ ꯁꯔꯨꯁꯨ ꯄꯥꯟꯕ ꯃꯈꯣꯡꯁꯨ ꯄꯥꯟꯕ ꯖꯤꯕ ꯄꯣꯛꯂꯛꯈꯤ꯫ ꯆꯍꯤ ꯃꯤꯂꯤꯌꯟ 350ꯒꯤ ꯃꯃꯥꯡ ꯏꯁꯤꯡꯗꯨꯗ ꯍꯤꯡꯂꯝꯕ ꯖꯤꯕꯁꯤꯡ ꯀꯪꯐꯥꯜ ꯄꯥꯡꯂꯛꯄ ꯌꯥꯎꯁꯤꯜꯂꯛꯈꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯃꯤꯂꯤꯌꯟ 130ꯒꯤ ꯃꯃꯥꯡ ꯑꯗꯣꯝꯕꯨ ꯄꯨꯗꯨꯅ ꯆꯠꯆꯔꯤ ꯑꯗꯨꯉꯩꯒꯤ ꯗꯥꯏꯅꯣꯁꯣꯔꯁꯤꯡꯒꯤ ꯃꯇꯝ꯫ ꯆꯍꯤ ꯃꯤꯂꯤꯌꯟ 139ꯒꯤ ꯃꯃꯥꯡ ꯄꯨꯛꯅ ꯁꯤꯠꯇꯨꯅ ꯆꯠꯄꯇ ꯅꯠꯇꯅ ꯄꯥꯏꯕ ꯉꯝꯕ ꯖꯤꯕꯁꯤꯡ ꯁꯥꯐꯣꯡꯂꯛꯈꯤ꯫ ꯆꯍꯤ ꯃꯤꯂꯤꯌꯟ 65ꯒꯤ ꯃꯃꯥꯡ ꯆꯤꯛꯁꯨꯂꯨꯞ ꯏꯝꯄꯦꯛꯇꯔ ꯍꯥꯏꯅ ꯈꯪꯅꯕ
ꯑꯆꯧꯕ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯃ ꯇꯥꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯗꯥꯏꯅꯣꯁꯣꯔꯁꯤꯡ ꯄꯥꯛ ꯁꯟꯅ ꯃꯨꯠꯁꯤꯜꯂꯛꯈꯤ꯫ ꯆꯍꯤ ꯃꯤꯂꯤꯌꯟ 95ꯒꯤ ꯃꯃꯥꯡ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯔꯤꯕ ꯃꯈꯣꯝ ꯊꯣꯛꯄ ꯖꯤꯕꯁꯤꯡꯁꯤꯒꯤ ꯄꯥꯄꯨ ꯄꯣꯛꯂꯛꯈꯤ꯫ ꯆꯍꯤ ꯃꯤꯂꯤꯌꯟ 3ꯒꯤ ꯃꯃꯥꯡ ꯃꯥꯟꯅꯕ ꯄꯥꯄꯨ ꯑꯃꯗꯒꯤ ꯍꯣꯃꯤꯅꯤꯗ꯭ꯁ ꯑꯃꯁꯨꯡ ꯆꯤꯝꯄꯦꯟꯖꯤꯁꯤꯡ ꯇꯣꯈꯥꯏ ꯈꯥꯏꯗꯣꯔꯛꯈꯤꯕ ꯃꯇꯝꯗꯨꯅꯤ꯫ ꯆꯍꯤ 1.4 ꯃꯤꯂꯤꯌꯟꯒꯤ ꯃꯃꯥꯡ ꯍꯣꯃꯤꯅꯤꯗ꯭ꯁꯤꯡꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯆꯍꯤ 10,000ꯒꯤ ꯃꯃꯥꯡ ꯂꯧꯎ ꯁꯤꯡꯎꯗꯨꯅ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯆꯍꯤ 4,500ꯒꯤ ꯃꯃꯥꯡ ꯑꯉꯛꯄ ꯐꯪꯂꯕ ꯒꯤꯖꯥꯒꯤ ꯄꯤꯔꯥꯃꯤꯗꯁꯤꯡ ꯁꯥꯈꯤ꯫ ꯏꯪ 1993 ꯃꯣꯗꯔꯟ ꯁꯥꯏꯟꯇꯤꯐꯤꯛ ꯔꯤꯚꯣꯂꯨꯁꯟꯅ ꯑꯆꯧꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯌꯥꯑꯣꯜ ꯑꯃꯁꯨ ꯄꯨꯔꯛꯈꯤ꯫ 1760 ꯑꯍꯥꯟꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ 1903 ꯃꯤꯑꯣꯏꯕꯅ ꯑꯇꯤꯌꯥꯗ ꯄꯥꯏꯗꯨꯅ ꯆꯠꯄ ꯉꯝꯂꯛꯈꯤ꯫ 1957 ꯁ꯭ꯄꯦꯁ ꯑꯦꯖ ꯀꯞꯊꯣꯔꯛꯇꯨꯅ ꯇꯔꯪ ꯃꯥꯂꯪ ꯁꯨꯟꯗ꯭ꯔꯪꯗ ꯊꯤ ꯍꯨꯝꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ 1969ꯗ ꯊꯥ ꯂꯩꯕꯥꯛꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯣꯡꯅꯦꯠꯈꯤ꯫ ꯍꯧꯖꯤꯛꯅ ꯃꯥꯔꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯍꯁꯤꯗ ꯆꯠꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕꯒꯤꯗꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯗꯨ ꯀꯨꯞꯅ ꯊꯤꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕꯁꯤꯅ ꯐꯅ ꯆꯥꯎꯈꯠꯂꯃꯛꯁꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯁꯨ ꯑꯣꯏꯁꯅꯨ ꯑꯇꯣꯞꯄ ꯒ꯭ꯔꯍ ꯑꯃꯍꯦꯛꯇꯁꯨ ꯑꯣꯏꯁꯅꯨ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯑꯁꯤꯕꯒ ꯃꯥꯟꯅꯔꯕ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨꯅ ꯂꯥꯛꯂꯕꯗ ꯊꯋꯥꯏ ꯄꯥꯟꯕꯁꯨ ꯊꯋꯥꯏ ꯄꯥꯟꯗꯕꯁꯨ ꯄꯨꯟꯅ ꯃꯨꯠꯃꯤꯟꯅꯈꯤꯒꯅꯤ꯫ ꯂꯣꯏꯅꯥꯏꯗꯅ ꯄꯥꯛ ꯆꯥꯎꯔꯕ ꯁ꯭ꯋꯔ ꯖꯒꯠꯁꯤꯒꯤ ꯑꯊꯥꯞꯄ ꯆꯤꯗꯥꯏ ꯑꯃꯗ ꯅꯪ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯃꯅ ꯈꯨꯟꯗꯥꯔꯝꯕ ꯊꯣꯛꯂꯒꯗꯤ ꯀꯝꯗꯧꯕ ꯍꯥꯏꯕꯁꯤꯅ ꯄꯨꯛꯅꯤꯡ ꯂꯨꯝꯅꯅꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯍꯟꯈ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯔꯤꯕ ꯅꯨꯡꯗꯨꯝꯁꯤꯒꯤ ꯃꯃꯥꯏꯗ ꯅꯦꯠꯇꯨꯅ ꯁꯣꯔ ꯍꯣꯟꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯅꯤꯡꯁꯤꯡꯃꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯨ ꯄꯨꯟꯅ ꯁꯟꯗꯣꯛꯃꯤꯟꯅꯕꯅ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯑꯣꯏꯒꯅꯤ꯫ ꯍꯟꯗꯛꯀꯤ COVID-19 ꯁꯛꯂꯣꯟ ꯌꯥꯝꯕ ꯒ꯭ꯔꯦꯠ ꯐꯤꯜꯇꯔꯅ ꯃꯤꯠꯀꯞ ꯊꯣꯔꯛꯇ꯭ꯔꯃꯛꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯧꯔꯛꯄꯒꯤ ꯁꯃꯤꯟꯗꯨꯃꯛꯇꯤ ꯑꯣꯏꯔꯝꯂꯣꯏ ꯀꯅꯥꯅꯗꯤ ꯈꯪꯂꯒꯕ꯫